ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯅꯤꯗ ꯒꯣꯜ ꯂꯧꯔꯛꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯋꯨꯁꯨ ꯁꯥꯟꯅꯔꯣꯏ ꯅꯥꯎꯔꯦꯝ ꯔꯣꯁꯤꯕꯤꯅꯥꯕꯨ ꯄꯨꯂꯤꯁꯀꯤ ꯗꯤꯄꯨꯇꯤ SP ꯍꯥꯞꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯅꯔꯟ ꯁꯩꯅꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ LMGꯅ ꯁꯨꯛꯅꯨꯗ ꯆꯠꯇꯨꯅ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ North East Windona Sandoksa Nunthulgi Pau Ming Tabiribasingbu Chan Mabamna Khurumjari Hausik Pau Sandokna Pizari Ngasi Sanaroi Singi Numit Lisangani Kunmari Kumal Lambak Sports Complex ki Indoor Stadium da Chief Minister N Birena Chief Guest Oiduna Pangthokre Department of Youth Affairs and Sports na Sinjuna Pangthokiba Thoramaduda Youth Affairs and Sports Minister Govidas Konthauzam Manipur Handloom and Handicraft Development Corporation Limited ki Chairman 𝐁𝐫𝐲𝐬 Moirang AC ki MLA TH Santi Wangkai AC ki MLA Thangsam Arun Kumar Chief Secretary Dr. Vinit Joshi YAS ki Director T Fulen Meitei Veteran Sports Person Singh Ko Singh Athlete Singh Asina Chingba Kayana Sarugyaki Thoramadugi Manung Chana Chief Minister N Birena Mr. Maipak Sports Digital Experience Center ama Kumal Lampak Sports Complex da Sangaki Thoramaduda Wangangbada Chief Minister na Gujarat amasung Gawada Pangthokiba Kuntra Taruk amasung Kuntra Taret Suba National Games da Gold Medal Lorakiba Sanaroi Singda Lengaki Tabak amamam piragani haina lauthoki Loinana China gi Hangzhou da Pangthokiba Taramapan Suba Asian Games da Wusu da Silver Medal Fangnakiba Naurem Rosibinabu Manipur Police ki Deputy Superintendent of Police Oina Lauthoki Asise Sanaroi Singi Numit Hakkanakana Asi Numitida Ikoina Anuba Makhangi Hawaiiba Sanaroi Sinda Anuba Inot Anuba Technology Anuba Gyan Pinanaba Ikoina Sangari Masiki Poche Samsuga I Queen Kanara Madonga practice the facility yawi individual boxers in the football syllabus in the polo syllabus in the magi practice to Janaba Madugi what we are India is in a hundred not rather India sports kilam the city Samsungi Hangi business in a hundred Masjid going up on many say a quick Gujarani ki photo yaani that number on the Gujarani ki background magi asime boy phangani thoiba that number ka boy phangani adugi portuma aduga loinana aikoi gi puani da sabona ancient games kaudi do aikoi se muna kalje yubilapi Royal Masjid. Ada even football ki nahi bese field bhi and national ye yaar ne matlab the players isme attack to wo kana isme to bhi counter ete la number dal se la idhar se idhar player tak ta gaya even hockey ki adu makhal ki am sophisticated way adu possible ne se na sangas adna koi sanoi se international level national level, state level, some Yaga be sitting out Sasina, Machina Sanakanda, Machina Sanuga, Bosses in the Sanuga. Practice of Madugi Kari expression company, Maduga practice center as well as no Mapamani. Yes, Minister Govidas Konthauzam na haiki kumsa lisang mga chamapan marifadra mapan da pangtokiba mga suba National Games ta Manipur na historic oiba maipak pa fangkiba adabu ningsingtuna jay khudingi February kun mga bu sanaroi singi nubit Players Day haina thoram pangtokuna lakli matamdu da Manipur na overall champion oiba ka loina
Raja Valendra Singh Trophy lawba ngamki Manipur da sana khonaba yokhatnaba Chief Minister na yamna kanna honariba bu thagaladuna Minister Govindas Konthausam na hai khungang ama sanabung ama haiba scheme gi makhada ahanba phase ki oina sanabung humfu state asigi tongan ba mafam kayada semgalagani Chief Minister's Spokesperson Livelihood Guarantee Scheme gi makhada ahanba phase ta athlete lisingama cover tawgani haina su Minister na fongdoki Pangkoppa ngamkiba loyuna Manipur ki sanaroina overall champion hoiguna Raja Valendra Singh overall team championship trophy phanggiba numit asibu sanaroi sing gi numit haiduna ngasi ase akoi palan tawjari asigumba पालन तौबदुगी मथक्ता अनौबा भारतता अमुक्ता तौद्रिबा अमुक्ता लैहिद्रिबा एकोई मिस्टर माइपा सना डिजिटल एक्सपीरियंस सेंटर सामसुंग खुसमना रे हायरगा अनौबो ओइना अकोई तुंगी होलक्लिबा सनरोई कयादा मखोइबो मांगदा लेरंबा भारत की लॉरेंस परोखिबा सानरोई कया अदुगी मथक्ता मणिपुर सरकार पाइखटलिबा सानरोई सिंगी याइफ थौरांग कया इंफ्रास्ट्रक्चर्स कया अदुदा नतना लाइट लाइट सुगिलमदा अतोपा सब्जेक्ट कया गिलमदा खंगबो नुलबा एक्सपीरियंस डिजिटल एक्सपीरियंस सेंटर मा Sugnu da irang kitang nemle haina khanaringai ngarang Vishnupur district ki Churchanpur district ka tainaba Naran Sena khuntamna ko ki militant singna nomai kaptharakre numidangi pung 3 tabada khanghautana nomai kanna kapa horakpada lan nangduna matam sangna mipaiba pogliba mafam asida amuk leptana hanagum nakal anida nomai kapna bagi thodok thokadra haina khunja sing mipaiba poknare adum oinaba pungkhai amarom nomai kaplaba matungda makhatana nomai kapna khidre nakal anida ngahak nomai kapna rabatungda lepkhibadagi khunja sing khara safaki thodok asiga mari lenina akoibagi khunja singna high canal chingkhong amadi ching mathakta CRPF BSF Sikh regiment leina matau karamna nomai kaplaklibano haina wahang hanglakli Like-minded group LMZ Manipur na hauzik Manipur gi ngamkhai saktam amadi sugnu miyam gi mamal yamlaba punsi kayabu kannabagi damak ahing nungtil tumba chaba khangdana khulngak liba ekhoi gi arambai tengol yauna Mitei athoba singi tongan ba camp taramanga rom amadi sugnu da mathau tawriba sugnu police station ge police personnel sing MR personnel sing police commando personnel sing amadi BDF personnel sing danga silupali sing yankhai rom gi nomada sangraba yadraba acha athak sing tengbangduna makogi awabada saru yakre group asigi chief advisor 𝐿𝐶𝐰𝐬 luchingduna chatkhiba tengbang khongchet aduda group asigi advisory board member �KK president 𝐿𝐶𝐤𝐯𝐬 Sharma, Secretary 𝐁𝐫𝐴𝐓𝐕, Publicity Secretary Rakesh Naurem Saruyaki, Khongsat Aduda Thoubal District, Imphal West, East Amadi Vishnupur Maikegi member Kayana Saruyaki, Ngasigi Khongchat Loi Singaduna Sugnu Kendrugi Manung Chanalaiba, Wapokpi, Sugnu Kaichel Amadi Sugnu Gitongan ba Khungak Liba Singda, Tengbang Potlam Sing Kutsin Nabaga Loinana, Makoibu Aso Engam Yahan Biganu Haina, Minute Ani Tumina left on a Tony Zaki, Khongchat Aduga Mari Lena, Grove Asigi Chief Advisor, 𝐿𝐶𝐰𝐬 Fongdokibada, How Kibachegi May Ahungi Matungda Sugnu Kendrugi Mafam Kayada, Kuki Militant Singna, Yum Tumnamai Takraba Matung. Kunja kaya hauzik su lanjena duna lairibani matam khara safarure haina leinari cherakta handak khanghaudana kuki militant singna bom amadi nomai round kaya kapsilaktuna landarakpadagi sugnugi micham miyam ka hena awaba mayok naribasi yamna nungaitaba amani makoigi punsingak senabagi damak camp tawduna lairiba ekhoigi athauba mitei mapari sing asigi awabada saruk yaba oina ngasigi tengbang thoram asi pangthokpani khongsat aduda saruk yakiba group asigi secretary ozit sorokhaivamna haikibada tha tara suzillaklaba lan asi ngasi hayeng hekta lushin bagi mami udri lan asigi warashin purapada thakaya changkhigani haiba ngamdri lengak na sumiyangi awaba pumnamak kokhanba ngambagi oithokpasu leitri maramasina midei ekhoi masel awaba tarakpa matamda changsin juna angamba mating pangsin minase group asigi publicity secretary Rakesh Naurem na haikibada midei haiba furup asi muthatnaba amadi manipurgi apunbagi saktam thugai
थुगाइनबगी वाखलोंदा अतमनना कुकी मिलिटेंट्ससिंगना हौजिक चथरकलिबा लान असि मिटै खक्तना मायक नफम थोकते मणिपुरदा खुंदामिनरिबा कुकी नतबा अतै फुरुप खुदिंगमकना अमत्ता ओइना थेंगनमिनबा चंगे मणिपुरगी ngamkhai amadi apunbagi saktam ngakpa haibasida khundaminariba फुरुप पुमनमकसु यावरिबनि हाइके ngasi tengbang khongchat adugi manung channa kaksing khunau lamkhaida khunja sing ngak selibi maira paibi ima event singda achapot amadi ising khudol tamduna ima singi pungning thawatki Kameloki nongsumda hauzik khun ngaktuna leiriba MPA gi thomi singbo Assam Rifles na mafam adu thadoktuna chatkigada haina khangalakpabu yaningdaba phongdoktuna miyamgi oiba mifam ama ngarang Universal Mothers Organization UMO Thobal District na senduna district asigi Langatel khunda pangthokre Langatel khungi maira paibi ima ibel singamadi miyamna saruk yaduna pangthokiba mifam aduna Assam Rifles ki michang mikhai naiba thawongbu kanna yaningdaba phongdokpaga loinena Assam Rifles Manipur dagi hanbikro Manipur imana yaifare amadi 𝐁𝐫𝐲𝐚𝐝 narco terrorist maru fangna muthatlu haiba kholau kaya su lauki UMO Thobal District General Secretary Okram Madoramana phongdorakpada nongsumgi ima ibel singna aikhoigi khunbu ngakpi senbiriba khungakpa singamadi MPA gi thomi singi damak lebliba khongthang ase Thobal District ima ibel sing maru oina Langatel gi ima ibel sing asinasu matam pumbada sogatkani hairaduna Assam Rifles na MPA gi thomi sing mafum adu thadoktuna chatkhro haina warning torakpa asi UMO na yaningde haike UMO की महिला से कोई लागत है ना अदुगुमलबा होजे नुंगसुम थामेलोकी हाइबा मफम असिदा AR सिंने कोई होजे खुनगा कुन लेजेरिबा सिलेनाउसिंग अमदी MPA की कांगुदा मकोई चटक्रो हाइबगी वार्निंग असि कोई याजनिंदे मरम मदुना होजे नुंगसुमगी सिलेनाउसिंग इमाइग्रेंटसिंगना लेपिबा मकोई बुयानिंदबा असिदा एमिनारिबा कोई थोबल डिस्ट्रिक्ट की ओइना कोई होजे लांगाथिंदा पांथोक सरिबा नाइपेल कोई पुना मंगदासु मकोई यानिंदे हाइबा असिदा कोई पुना सरुक यामिनजरी Session Forum Peace Committee amasung saukat khongthang lup singzamai singa makhagi apunba thomi singnanga se sugnugi arambai tengol unit 47 da ngamjaba chana thaknaba polam singmateng pangkre Session Forum Peace Committee amasung saukat khongthang lup singzamai singa makha anina singkhong singya da pal ngakliba mitei singda leptana mateng panglakpagi manung channanga sigi mateng adu pangkhibani handakuki militant singna sugnuda nimit tarukni chupna afaba makhalgi khutlai sajinaduna bom amasung nomai kapsil lakpada madubu ngakthokliba mitei khungakpa sing so luf ani asigi thomi singna lanfam da changsanjuna agam mateng pangkhibani Kuki militant singna mitei khun singda landaraktuna thatara suraklaba asida Manipur lenga ki responsible leitaba thawong sing asigi mayokta amadi February 19 dagi haugadoriba state assembly asida kuki MLA tara amadi Kuki narco terrorist singi mayokta waref lauduna lan asi loishina balengak na honagadabani haiduna masing yamlaba nupi singna saruk yaduna ngarang hairokta miyamgi oiba rally chatkre kholau kaya laukre apunba maira pabi hairok ningol club hairok amadi apunba club hairok na senduna satkiba miyamgi rally adu hairok part 2 maning school ground dagi hairok litan city club ki ground forward chatlaba matung miyamgi oiba mifam ama city club ground da pangthoktuna waref kaya laukibaga loina apunba club hairok ki mihut singna chief minister da memorandum ama su pisinkre rally aduda miyamna land lephanba chapchaba waref assembly na low drabade election tawa yaroi Manipur gi periphery dagi Assam Rifles lawthoktuna state force na mahut sinnaba assembly na waref law su makata na sangdokpa yaroi Manipur da popi thaba yaroi Manipur thugai na ba honariba kuki MLA tara disqualified to Manipur da NRC athubada chana halo mitov Khandokpagi base year 1961 oiba yaroi ITLF amadi kotu terrorist ni haina lautokadabani amadi Manipurgi itihas da kuki asi refugee ni haina thaba placard singsu sizinaki bagal loinena kholau kaya su lauki rally aduga mari lenena apunba club hairoki convener Thonawzam Rosana Fongdoki bada tara fazilakadoraba kangluf ki lan asida irang asibu Thokhan bada chauna senariba kuki gi MLA tarana ngasi foba lenga ke khudong chaba pumnamak lauduna nungai na leiraga meidei micham miyam sing asina
lambi sorok ta yarek tuna singkhong singya da lan ngak tuna lehaliba asi ngasi gi lengak na haksin na lobiu mamang da form ki ba assembly mi fam da kangluf ki irang asiga mari lenaba waref amata lawkhidrabasu February 19 dagi hawgadoriba assembly mi fam asidadi lan asibu loishinba yaba waref lobiu haki Kuki MLA Tara Amadi Kuki terrorist Singbu Cherak Piba Yaba Waref Sing Lauduna, Jathariba Kaluf ki Lan Asibu Loshinaba Kongtang Sing Soidana Laugadabani, Bumnamak Asi Ngasigi Lengakta, Kanghanana Bagidamak, Hairoki Miam Nangasigi Kongchet Asi Chatpani, Miam Nangasi Laugadaba Waref Sing Adu, DC Tawalgi Kotangda, Jeff Minister Amadi Assembly Speaker da Memorandum Sing Pisilagani Hainasu Fongdoki. MANIPURI State Assembly Bangkok Haryana dengan diuji Bangkok Assembly sudah pekpin bagi damakta amadi hauju jik tasari belan nasi liap nana bagi damak Assembly session sudah asiat pewari mama lobiu loina na lebak thugai na ba Manipur thugai na ba asoba role lau riba du kumleba kuki MLA Tara ngasi ma makoi ki oiba ha gi tolop sing phangru ningai de thorga akoi misam mayam sing asina ngasi mera paibi mayam nupi mayam asina sorok tumdana naha kaya abama tamgada mai sing tamdana amadi khulai paiduna ngau akoi koche chatna lekhlaliba sahi ama hel bhawa state government amadi central government na election biduna asigum labla asi losin bagi ware phire ama bhawa lorok taba losinana bagi mami amta urakta busna maram oira kanda handak atang ba Hana mamangna phanggiba Manipur ki assembly session asidasu karigumba lal asi losinbagi wari am talok hidaba huju maju da losin gibna mara moirakanda hana phangduriba assembly ki session asimadi akoi thok iba lal asi losina ba ase ko wari lobiu loina asigumlaba kuki terrorist sing support tawriba MLA Tara asisu house tagi disqualify tawbiu haibagi demand sing loina tonga ba demand sing tawduna akoi ngasi ki release bangkok sabani Hayoki miyam pun na yaw pinaraga sa iba miyam maasya rin siya ako'y awa mo kung gupon. Kasi ako'y wari, ako'y isa-isa sila na pamang hanggang na kasi tambag mabuta. Lahat na rin, logo dapat tugang kung di magsadya sa pati siya sa na lobi na ako'y mamawa kaya masawa kaya siya. Asuki mati wari, ako'y mayay kang ba Iba mo mada, Manipuri dahil ba may tayo dati kung di magsada tangaw na rin iba kung siya. Amok tadi yung sanbiyo, handa ki assembly session nung mga pang dapat sila. Sargana, napag-topat tugang sa panalap na lobi na ako'y miyang awak si Ohan Biro, kuki terrorist singgo nagtaraga, amadi kuki MLA singgo, apa pakoy dadi pangpapa dadi bibiraga, makoy disqualify ta bibahan siya, ako'y bayang si Papa Mari. Wall expression ki banner makada khaidem 𝐂𝐷𝐬 alias Chana Lembi na puthokpa OC Merana direction piba Komlang Laman haina mingthonba Manipuri feature film ama MSFGS ki preview theater da ngasi press sogi thoram pangthokre thoram asida film forum Manipur ki chairman 𝐿𝐶𝐞𝐰𝐬 senior writers and playwright forum Manipur ki president Manaubi Fairoism Hamanta social activist na president member sing oina sarugyaki film asigi story amadi dialogue Chana Lukhoini film asigi editor Sanjit XL ni Music direction Nanau Sakol Mangni film asida Amar Ithoi Deni Lingmabam Maya Oken Thodam Ratan Mukhai Nongthanganbi Avenau Idona Chingbana Maru Aiba Mamiroi Sing Oiri Thoramga Mari Lenina 𝐿𝐶𝐞𝐰𝐬 Sermon Haikibada Hauzik Aikoi Punsinduna Amata Oina Chatminnabagi Tangai Fadaba Lakle Aikoi Punsinnaba Watle Amata Oibigi Lingzel Manaba Leiraba Matamda Aikoigi mai papagi lambida changsinba ngamgani Komlang Laman film asi hauzik thokliba irang asina maram oiraga hangdogliba relief camp singda amadi lekai gi akhanaba community hall singda film forum Manipur gi tengbanga loina utnaba sem sari film asi matam siga khwaidagi chanaraba film amani khanduna forum gi maikedi support tawi film asida miyam gi oiba apunbagi saktam sakatpa ngambagi mami mayek sengna utli habada haiman ba thokloi hauzik Manipur da thokliba irang asi ekoina mai papagi lambida film asi yengminna dun aikoigi oiba apunbagi saktam utba mathautai haina fongdoki Ako'y punjina bawali, punjina si, katok wali, katok si, film jina yang kasih ada film masih press, so orang ni lah, kui jina, plenya orang di film orang kesan mereka punya ukti apa, area kerja sini punya plan, osina benar sampai.
Hauzik paugi marak tan natin me break amatang lauminasi. Welcome you all to Unako School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Introducing a new challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle. Sense of wellness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited seats, so grab the opportunity. We also provide specialized classes on main topics like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Palma Bazaar, Imphal. For more information, kindly do call us at 762-896-0947. Diabetes colonial hinglibasing thamagi manungda control to ngamle. Urea creatinine wangbasu thamagi manungda hanthaba ngamle. Khong hamba nungaitebasu numit mangani manungda fahanba ngamle. Bile sabadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagadhanba ngamle. Pumnamak natural oiba hidak makalna lain Germany. Hakjang sokadaba side effect amata laite. Makata ni hidak chamagi mathosu taroi. Hena kupa paro bidamak nasimak Langson Birau Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam bataram na uchari makataba pau pizari. Security Force sina ching amasung tamgi irang thoklakpa yaba mafam singda operation chathabada yamlaba khutlai sing fare hari police sagi fangba report amagi matung ina ngarang Churachandpur district ki di Howlenjang village amadi di Moljang village ka tainabada local mat single barrel gun ahum local mat pistol ama 9mm gi maru ani country mat improvised long range heavy mortar ani tear gas gun ama tear smoke cell soft nose ama tear smoke cell ani Chani Chapige fact currency note Taruk Amadi back ama Fagal Hari Lodina Churachandpur district Moljang dagi Maxin Yauna 303 rifle ama Maxin Yauna 9mm pistol ama single barrel Nipan Maxin Yauna .22mm pistol ama Maxin Yauna 9mm CMG ama Gelatin stick Nipan 303 rifle ki 7.62mm maru Yankhanitoi amadi ICOM radio set ama fare amaromda Kaisampat junction dagi Miyoi ahum Maxin Yauna SLR rifles aniga lodina fare hari faraba miyoi sing adudi Visnupur district dagi Naurem Inau Tomba Ching Jay Yankhanitoi, Wahengbam Inau Cha Jay Nifutaret Amadi Wahengbam Homendro Singh Jay Kunipani, Makogi Matakta case ama register Taukre, Haukiba February Kunhumdoida Technopol District More the Gimio Ani Yamlaba Lona Tinkraba Nisage Polam Single Lonina Fari Hari, Farabamio Sing Adudi, Rafiku Kuti Jay Nifumapan Amadi Zina Jay Yankhanitoi ni Hari, Makoidagi WIY tablet kilogram Kunmapan Karahena Amadi, heroin powder gram Chahum Marifutaruk Amasung. Alprazolam tablet listing tare chamapan homfadara caffeine kilogram manga crystal kilogram ani gram chamri homfadara mathoi amasung gold dust kilogram nipan ga loinena rubber stamp tarani masiga mari lerena case ama lokhatkrai Mamang Jaygi May Ahumdaki Cookie Narco Terrorist na Maitei Frukta Chatarakli Balan Asi Tengnabada Maipuna Joba Todang Yariba Arambai Tengolgi Unit Ama Oriba 80 Unit 2 Yaripokta Telem Ziten Yaripok Khoiromda Leibana Gari Gypsy Ama Tavak Thoram Chatnabada Mateng Oinaba Kudol Tamkray 80 gi Maike Degi Gypsy Kudol Tamlakpada Telem Jitenbu Ngamkai Letana Tagatpa Fongdoki
ngarang Zirivam District South Kasimpur da leiba ATM English School gi education awareness program ama pangthoki program asibu hogdokpa oine school asigi students singna welcome song ama saki thoram asiga mari lerina school asigi vice principal Verzona Marn Hai ngasi pangtok leba education awareness program asigi maramdi mafam asi real area oibana larik laishu tambagi khudong chadaba leibana ATM English School asi nauna hanglibani haina phongdoki Chaliba Thasiki Kunmathoidagi Bangladesh Manipuri Kang Federation Bangladesh na Sinduna Bangladesh ki Maulubi Vizargi Adampur Vizargi Kamalganj ki Naya Patan Kang Sangda Nupa Mari Nupi Ahumpuna Kang Loi Tare na Sanariba Knockout Kang Ningtam Kang Tournament 2024 gi ngarang sanakiba first semi-final match da Nityananda Kangkut Mangalpurna Naya Patan Youth Club pu Panjol Taramathoi Tarukta Maithiba Biduna Nityananda Kangkut Mangalpurna tournament asigi ahanba final changba Kangkut oikre Anisuba semi-final match tana Uzaula Lembi Kangkut Kunagauna Hamom Kun Mahadev Kangkut Bibu Panjol Taramathoi Nipan da Maithiba Biduna Uzaula Lembi Kangkut Kunagau final changkre ngarangi first semi-final match da Mongolpur Nityananda Kangkuna toss ngamduna Kang kapa hauki aduga Nayapatan Youth Club na maike khanduna Kang sanaba hauki apiba pung ahumda Nityananda Kangkut Mangalpurna Nayapatan Youth Club pu Panjal Taramathoi Tarukta Maithiba Biduna tournament asigi ahanba final changba Kangkut oiki match asi TH Rupchana just oiki aduga timekeeper oina Radha Kishore Sharma oiki first semi-final match ki Chekfai Mari Lamtha Tara Pankiba Mongolpur gi Kangloi Sudirna man of the match ki mana phangki aduga Mongolpur gi Kangloi nupi sanaroi Midalina Chekfai ahum lamtha ahum su man of the match ki mana phangki second semi-final match da Hamom Kun Mahadev Kangkut B na toss ngamduna maike khanki aduga Uzau Larenbi Kangkut Kunagau na Kang kapa hauduna Kang sanaba hauki apiba matam pung ahumda Uzau Larenbi Kangkut Kunagau na Hamom Kun Mahadev Kangkut B bu Panjal Taramathoi Nipan da Maithiba Biduna Uzau Larenbi Kangkut Kunagau final changki match asida and Asokumar na just oiki aduga Radha Kishore Sharma na timekeeper oiduna match asi sanaki Uzau Larenbi Kangkut Kunagau gi Kangloi Anantona Chekfai Mari lamtha ni taret punna Taramathoi panki aduga Hamom khulgi Viswajit chu sekfai manga lamtha taruk punna Taramathoi manaduna toss da Viswajit na man of the match ki mana phangki nupigi oina Dipalina Chekfai Mari lamtha manga punna mapan panduna man of match ki mana phangki Aroibida maroiba pau amuhana pisari Sanaroi Singi Numit Pangthokre Mamagi National Games Anida Goal Laurakiba Sanaroi Singda Lengagi Thabak Piragani Haina Chief Minister N Birena Lauthokre Wusu Sanaroi Naurem Rosibinabu Police ki Deputy SP Hapkre Kuki Kutlai Paiba Singna Ngarang Amuk Hanna Naran Sainada Nomai Kapsinduna Landarakre LMZ na Sugnuda Chatuna Maitegi Khungak liba volunteers sing amadi state force sing da chana thaknaba potlam sing mateng pangkre Northeast Windona Sandok Sari Banum Thilgi Pau Matang se daloi sari Bing Tabiriba Singbu Amuka Hanna Chan Mabamna Khurumzari